Manipur Lengaka suspension of operation su chatnariba Lal Holup amagi camp amada overpower tawraga namdana nongmai lakhibani haiba Lal Holup Kuki Independent Army KIA ga Manipur Police ka akan mamongda khuthoknakre. IT News na police tagi fangba pauda thodok asi Churachandpur district Henglep subdivision gi manung channa leiba Songfu village gi area da ngarang thokhibani hairi. Police ki pawasi na makata na hai KIA amadi police ka gi marakta khuthoknabagi thodok asi ngarang nungthil pung 2 minute ni forum tabadagi hogduna numidang athengba fawba akan mamongda chathaki. Khuthoknaba aduda KIA gi kangbuna pairambani chingnaba carbine ama amadi single barrel rifle manga phangba ngamkhre. Thokriba thodok adugi matangda haujik fawbagi oina nakal animakta misimina asokapan gi paw phangba leitri.